ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯁ꯭ꯇꯦꯇꯁꯇ ꯂꯩꯕꯤꯒꯦ? You're a superhero. Audio Jungle. Hello guys, ngasi miyamda kudol tamjadriba video se phone da wari sanabagi video ne ihulgi malangba priyoda aina call tawraga sum wari watai tawdini ado kei hangjige haibjidi ai tholak pane na hangdoije yam chamna sanagadaba video ne prank video nate ado aina monda hangdoije sum ihulgi matang adai mai personal kei khara adum ba hangge ado yam chamna sanadoine do phone tawrage duga mayam punna taminars चले चलो पाखला को मालंग न को कई को मकिंग हेलो Malangba. Oh. Aina sum malangba na hana sum korok pani. Ado minggong na baze bhai na kau jira kamai tau jira. Oh yeah. Sum yam cham na chana je ba ko. Adi prank call dum bana te ba. Do malangba na dum kau ra ge marak ta jo dum pangkau kau ra ge. Yeah. Malangba je kai lam dei no. Kari lam dei no ba? Salam dagi ni. Oh salam dagi. Oh hojik se yum da dum lebi ba? Ai hojik yum da dum lei. Lockdown budina chat ta sina. Oh. Lockdown jadi kamai na lei ge. Lockdown se adum matam den ba khot padi wai. Ado amuk ji ngang yum da lei ba phang da. Oh. Yum da lei phang yam. Oh nahan ge yum da lei ba phang da ba je kai na. Adu ngu ma sat ba de college sat ba yum da lei ba kya phang da ba. Oh college science ta dau ba? Science ne. Oh DM arts. DM science da. Oh. DM science. Oh. Akoi batch oidura keno se. Oh hoi oidune da Gracie ga batch na tro. Hantak 6. Mani Gracie koi pula e class mani. Oh adudi ai ga batch oide. Oh mani yani. Oh. Hojik se ke dau bi re ma tamba. Mani DM arts. Ugra. No ma su ugra ai general native Manipur se ai hana yengre ko. Oh. Akoi ihul ki preview ga tau ba ne mamang dai kha video khari yengre. Hoi ai ihul yam tin nungai ba. Akoi gi handa tholak pani ne ai adui maram da zu lak che gi ba. Ado ai amuk to udre ba nang college da. Ai khalli ne akoi college da di dam me am ta thengna ni ne na. Oh ai je college je dum sat bi chat le ba ko do keno tau da ba ai di hana keno tau ba ihul horok ba do. Adu kan da di adum akoi do college do dum phajana asom nakan da leiram me do hujik department do tunga la bani na chathok cha adai do bu su do department do sangani du loira dum hale he oi na su lei ta bai adu ki wa adu ihul gi number je ihul number ji di hana already nam tho ga taw na tra na ka ba di episode amamam loira kan da dum number ihul number je ko je Dino ne kuda hana number di namdi Dino episode amamam gi oina namme da aduga loira thagat bane koi. Oh ado nam gi da kai awan nungai thina gi ya awan nungai je adum ai di ihul je madam yam na sangre ko number da ado awan nungai ji yam thina re da. Hoi ado sum pan bada kudong cha da ko ta ba thina ba yaw gi ba. Kudong cha da ba se adum akoi haidi akoi team adum pun banina adigi akoi osa oi kai guideline phajana pi banina adum awa ni ka hen ni thing na de ba ko ado ai ngon da
ꯋꯥꯕꯁꯦ ꯀꯩꯅꯣꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯇꯥꯁꯜꯂꯛꯄ ꯑꯣ ꯑꯗꯨꯒ ꯁꯨꯇꯤꯡꯅ ꯍꯥꯏꯗꯤ ꯊꯥ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯊꯥꯒꯤ ꯃꯟꯗꯂꯤ ꯑꯣꯏꯅ ꯑꯅꯤꯔꯛ ꯊꯥꯔꯛꯄꯅꯤꯅ ꯍꯣꯏ ꯇꯥꯏꯃꯤꯡꯁꯦ ꯑꯩꯉꯣꯟꯗ ꯐꯪꯉꯛꯇꯕ ꯌꯥꯝ ꯌꯥꯎꯈꯤꯕꯀꯣ ꯑꯣ ꯑꯗꯨꯒꯤꯗ ꯈꯔ ꯋꯥꯒꯦ ꯍꯥꯏꯗꯤ ꯁꯨꯇꯤꯡ ꯂꯣꯏꯔꯒ ꯀꯩꯅꯣ ꯁꯨꯇꯤꯡꯁꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯁꯨꯇꯤꯡ ꯆꯠꯄ ꯌꯥꯎꯈꯤꯕ ꯑꯣ ꯍꯥꯏꯗꯤ ꯑꯁ ꯑꯦꯛꯖꯥꯝ ꯀꯩꯅꯣꯗ ꯕꯥꯔꯣꯗ ꯑꯃꯗ ꯂꯣꯏꯔꯒ ꯁꯨꯇꯤꯡꯅ ꯄꯨꯡ 1:30 ꯑꯗꯨꯋꯥꯏꯗꯩ ꯇꯧꯕ ꯌꯥꯎꯋꯦꯕ MUꯗ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯑꯁ ꯌꯥꯝ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯗꯨ ꯑꯦꯛꯖꯥꯝꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯐꯖꯅ ꯇꯧꯈꯤꯕꯅꯤꯅ ꯑꯋꯥꯕꯗꯣ ꯑꯗꯨꯝ ꯊꯥꯗꯣꯔꯛꯑꯒꯕꯨꯗꯤ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯒꯕꯨꯗꯤ ꯑꯗꯨꯝ ꯀꯥꯎꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯣꯏ ꯃꯦꯅꯦꯖ ꯇꯧꯕꯗ ꯈꯤꯇꯪ ꯋꯥꯕ ꯑꯗꯨꯃꯥꯏꯅꯗꯤ ꯌꯥꯎꯈꯤ ꯑꯣ ꯑꯗꯣ ꯏꯍꯨꯜꯒꯤꯗ ꯃꯥꯂꯪꯕꯅ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯍꯥꯏꯗꯤ ꯏꯍꯨꯜꯁꯦ ꯁꯤꯗ ꯁꯣꯝꯁꯦ ꯌꯥꯎꯕ ꯃꯇꯝꯗ ꯃꯥꯂꯪꯕꯅ ꯀꯧꯔꯛꯇꯣꯏꯅꯤꯗꯅ ꯃꯤꯡꯁꯦ ꯃꯥꯅꯤ ꯑꯗ ꯑꯗꯨꯝ ꯃꯤꯡꯁꯦ ꯍꯦꯛ ꯇꯥꯕꯗ ꯑꯁꯤꯒꯤ ꯔꯣꯜꯁꯦ ꯄꯥꯝꯃꯦ ꯀꯥꯏꯅ ꯈꯟꯈꯤꯕ꯭ꯔꯥ ꯑꯗꯨꯝ ꯃꯥꯂꯪꯕ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯤꯡꯅꯦꯕꯀꯣ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯑꯣ ꯃꯥꯂꯪꯕ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯀꯧꯕ ꯃꯤꯡꯅꯦꯕ ꯑꯣ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯅꯦꯆꯔꯦꯜ ꯑꯣꯏꯔꯝꯕꯅꯤ ꯃꯥꯂꯪꯕꯅ ꯀꯧꯔꯛꯑꯁꯨ ꯑꯗꯨꯝ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯗꯨꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯣ ꯃꯤꯡꯒꯤꯗꯤ ꯑꯩꯗꯤ ꯃꯥꯂꯪꯕꯅ ꯇꯣꯈꯥꯏꯅ ꯔꯣꯜ ꯑꯃ ꯊꯣꯛꯂꯛꯑꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯟꯅ ꯁꯣꯝꯒꯤ ꯃꯤꯡ ꯅꯠꯇꯕꯤꯗꯅ ꯈꯟꯕ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯇꯧꯕꯅꯤ ꯁꯦꯔꯤꯁꯁꯦ ꯍꯧꯔꯝꯗꯥꯏꯗꯀꯣ ꯑꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯤ ꯂꯣꯏꯅ ꯗꯥꯒꯦꯟꯗꯅ ꯂꯩꯔꯒ ꯃꯤꯡ ꯊꯣꯟꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯗ ꯆꯥꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯃꯤꯡꯗꯨ ꯀꯧꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯆꯥꯅꯕ ꯆꯥꯅꯗꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯑꯣ ꯑꯗꯨꯅ ꯗꯥꯒꯦꯟꯗꯅ ꯃꯩꯇꯩꯒꯤ ꯃꯤꯡ ꯊꯣꯡꯉꯦꯅ ꯍꯥꯏꯕꯀꯣ ꯍꯣꯏ ꯑꯗꯨꯗꯒꯤ ꯗꯤꯡꯀꯨ ꯍꯥꯏꯕ ꯃꯤꯡꯁꯤꯁꯨ ꯖꯦꯛꯁꯟꯒꯤ ꯌꯨꯝꯗ ꯀꯧꯕ ꯃꯤꯡꯅꯦꯕ ꯑꯁꯦꯡꯕ ꯑꯣ ꯑꯁ ꯑꯗꯣ ꯃꯤꯡꯗꯤ ꯁꯤꯗ ꯂꯣꯏ ꯆꯠꯄꯤꯅꯤ ꯇꯧꯔꯤꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯦꯔꯤꯁꯇꯨꯗ ꯀꯧꯕꯗꯣ ꯑꯗꯨꯝ ꯑꯁꯦꯡꯕꯗꯁꯨ ꯑꯗꯨꯝ ꯀꯧꯕꯅꯤꯅ ꯍꯣꯏ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯆꯠꯈꯤꯕꯅꯤ ꯑꯣ ꯑꯁ ꯑꯩꯈꯣꯏꯅꯁꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯡꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯁ ꯁꯨꯃꯥꯏꯅ ꯃꯥꯂꯪꯕ ꯀꯥꯏꯅ ꯀꯧꯔꯛꯄ ꯗꯤꯡꯀꯨ ꯑꯉꯧꯕꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯏꯍꯨꯜꯒꯤ ꯃꯊꯪ ꯏꯄꯤꯁꯣꯠ ꯂꯥꯛꯑꯀꯥꯟꯗ ꯂꯥꯁꯇ ꯃꯥꯂꯪꯕꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯣꯏ ꯃꯌꯥꯝꯒꯤ ꯔꯤꯌꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯗꯅ ꯍꯥꯏꯗꯤ ꯃꯥꯂꯪꯕ ꯁꯤꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯅꯆꯤꯡꯕ ꯔꯦꯂꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯣ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯇꯣ ꯂꯥꯛꯄꯗ ꯃꯥꯂꯪꯕꯁꯦ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯩ ꯍꯥꯏꯒꯗꯕ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯌꯥꯝ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯀꯨꯏꯅ ꯆꯠꯊꯃꯤꯟꯅꯔꯦ ꯑꯦꯄꯤꯁꯣꯠ 9 ꯐꯥꯎ ꯐꯖꯅ ꯆꯠꯊꯃꯤꯟꯅꯔꯦ 8 ꯐꯥꯎ ꯍꯣꯏ ꯑꯗꯨꯒ 9, 10ꯁꯤꯗ ꯂꯣꯏꯁꯟꯗꯣꯏꯅꯦ ꯑꯥꯎ ꯑꯗꯨꯒ ꯃꯥꯂꯪꯕ ꯍꯥꯏꯕ ꯔꯣꯜꯁꯤꯁꯨ ꯑꯦꯄꯤꯁꯣꯠ 9 ꯑꯥ ꯌꯥꯝ ꯀꯨꯏꯅꯁꯨ ꯒꯦꯞ ꯂꯩꯔꯒ ꯌꯥꯝ ꯋꯥꯅꯁꯨ ꯑꯗꯨꯝ ꯀꯥꯟꯗꯣ ꯈꯔ ꯒꯦꯞ ꯂꯩꯅ ꯍꯣꯠꯅꯈ꯭ꯔꯦ ꯍꯣꯏ ꯒꯦꯞ ꯂꯩꯔꯒ ꯑꯣꯏꯅ ꯔꯤꯂꯤꯁ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨ ꯃꯇꯥꯡꯗꯣ ꯑꯥꯎ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯗꯣꯔꯛꯇꯕꯩ ꯀꯩꯒꯤ ꯌꯥꯝꯅ ꯍꯣꯏ ꯌꯥꯝ ꯍꯣꯏ ꯁꯥꯎꯅꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯈꯤꯀꯣ ꯍꯣꯏ ꯑꯗꯨꯒ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯗꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯦ ꯃꯌꯥꯝꯅ ꯔꯤꯌꯦꯛꯁꯟ ꯑꯗꯨꯒ ꯔꯦꯁꯄꯣꯟꯁꯇꯣ ꯐꯖꯅ ꯄꯤꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯊꯥꯗꯣꯛꯑꯝꯗꯥꯏꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯥꯎꯅꯈꯤꯕ ꯀꯩ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯍꯣꯏ ꯌꯥꯎꯋꯦ ꯑꯁ ꯑꯗꯨꯗꯨꯒꯤ ꯏꯁꯥꯗ ꯑꯩꯈꯣꯏꯗꯣ ꯄꯥꯁꯨ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯗꯨꯒ ꯇꯤꯝꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯊꯥꯗꯣꯛꯇ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦꯗ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗꯣ ꯌꯥꯝꯅꯁꯨ ꯀꯩ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯒ ꯂꯩꯈꯤꯕꯗꯣ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯇꯣ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯄꯤꯕꯤꯔꯛꯄꯗꯒꯤ ꯌꯥꯝꯅ ꯑꯗꯨ ꯀꯞꯁꯨ ꯀꯞꯄꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯣꯏ ꯐꯖꯅ ꯑꯩꯈꯣꯏ ꯇꯤꯝꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯔꯦꯁꯄꯣꯟꯁ ꯐꯖꯔꯛꯄꯗꯣ ꯎꯕꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯑꯗꯨ ꯍꯣꯏ ꯈꯛꯇꯪꯒꯤ ꯑꯩ ꯇꯣꯈꯥꯏꯅ ꯍꯥꯏꯗꯤ ꯂꯥꯁ ꯏꯄꯤꯁꯣꯠꯁꯦ ꯀꯃꯥꯏꯅ ꯀꯛꯑꯒ ꯑꯩꯁꯦ ꯐꯨꯜ ꯌꯦꯡꯕꯗꯤ ꯉꯝꯗꯕꯅꯤꯅ ꯀꯛꯑ ꯁꯦꯝꯒꯦꯅ ꯈꯟꯖꯩꯕꯀꯣ ꯑꯗꯣ ꯀꯛꯐꯝꯁꯦ ꯍꯣꯏ ꯌꯥꯎꯔꯛꯇꯕ
ꯑꯗꯒꯤ ꯂꯩꯔꯛ ꯅꯪꯅꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄꯗꯨꯗꯒ ꯇꯨ ꯀꯌꯥꯃꯨꯛ ꯆꯨꯡꯉꯦꯕ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯨꯗꯣ ꯕꯣꯔꯠꯇ ꯀꯥꯞꯄꯤꯗꯅ ꯑꯗꯨꯁꯦ ꯑꯁ ꯌꯦꯡꯕꯁꯨ ꯂꯥꯛꯅꯤꯡꯕ ꯑꯗ ꯑꯩꯁꯦ ꯒꯨꯖꯔꯥꯠꯇ ꯂꯩꯗꯅ ꯆꯠꯄꯗꯤ ꯉꯝꯍꯧꯗ꯭ꯔꯦꯕꯗ ꯅꯪ ꯁꯤꯅ ꯇꯥꯕꯗꯨꯗꯗꯤ ꯑꯁ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯀꯣꯟꯅ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯕꯣꯔꯠꯇ ꯀꯥꯞꯄꯗꯒꯤ ꯐꯣꯟꯗ ꯅꯝꯃꯒ ꯑꯃ ꯍꯣꯏ 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 ꯊꯥꯗꯣꯔꯛꯈꯤꯕꯗꯣ ꯃꯥꯂꯪꯕꯁꯦ ꯑꯗꯒꯤ ꯍꯦꯟꯅꯁꯨ ꯐꯥꯎꯍꯟꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯝ ꯃꯁꯛꯇꯤ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯅꯕꯤꯔꯦ ꯍꯣꯏ ꯈꯔ ꯅꯠꯇꯦꯗ ꯌꯥꯝ ꯊꯤꯅ ꯈꯪꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯏꯅ ꯋꯦꯕ ꯁꯦꯔꯤꯁ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯀꯥꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯤ ꯍꯥꯏꯕ ꯑꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩꯅ ꯊꯣꯛꯂꯛꯑꯦꯗ ꯁꯨꯃꯥꯏꯅ ꯋꯦꯕ ꯁꯦꯔꯤꯁ ꯑꯃ ꯅꯝꯃꯅꯤ ꯀꯥꯏꯅ ꯃꯥꯂꯪꯕꯗ ꯂꯥꯛꯄꯁꯦ ꯁꯤꯗ ꯃꯥꯂꯪꯕꯗ ꯀꯩ ꯐꯥꯎꯕꯤ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯍꯥꯟꯅ ꯋꯦꯕ ꯁꯦꯔꯤꯁꯁꯦ ꯑꯍꯥꯟꯕ ꯅꯝꯕ ꯍꯧꯕ ꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯇ꯭ꯔꯦꯂꯔ ꯊꯣꯛꯂꯛꯄꯁꯦ ꯑꯧ ꯑꯩ ꯏꯁꯥ ꯌꯥꯎꯅꯤ ꯍꯥꯏꯕ ꯈꯪꯗꯦꯕꯀꯣ ꯑꯧ ꯍꯥꯏꯗꯤ ꯇ꯭ꯔꯦꯂꯔꯗꯤ ꯊꯣꯛꯂꯛꯑꯦ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯎꯔꯦꯕ ꯑꯣ ꯑꯗꯨꯒ ꯑꯩꯁꯦ ꯗꯥꯒꯦꯅꯟ ꯍꯣꯏꯗ ꯆꯠꯂꯒ ꯅꯣꯡꯃ ꯊꯦꯡꯅꯕꯅꯦ ꯑꯗꯨ ꯇ꯭ꯔꯦꯂꯔꯗꯤ ꯎꯔꯦ ꯑꯗꯨꯒ ꯑꯩ ꯌꯥꯎꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯗꯥꯒꯦꯅꯟꯒ ꯆꯠꯂꯀꯥꯟꯗ ꯗꯥꯒꯦꯅꯟꯅ ꯑꯗꯨꯃꯥꯏꯅ ꯔꯣꯜ ꯑꯩꯒꯤ ꯔꯣꯜꯗꯣ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯗꯣ ꯐꯖꯅ ꯁ꯭ꯇꯣꯔꯤ ꯀꯩꯀꯩꯗꯣ ꯅꯩꯅꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯧꯗꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯍꯣꯏ ꯑꯗꯣ ꯃꯥꯂꯪꯕꯁꯦ ꯍꯥꯟꯅ ꯗ꯭ꯔꯃꯥꯒꯨꯝꯕ ꯇꯝꯃꯛꯄ ꯈꯣꯠꯄ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯀꯩ ꯂꯩꯕꯤꯒꯦ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯩ ꯗ꯭ꯔꯃꯥ ꯑꯗꯒꯤ ꯑꯥꯔꯠꯀꯤ ꯂꯝꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯈꯣꯡꯗꯥꯔꯛꯇꯦ ꯍꯥꯟꯅ ꯑꯗꯣ ꯍꯥꯏꯗꯤ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯁꯩ ꯇꯥꯕ ꯈꯣꯠꯄ ꯑꯗꯩ ꯑꯗꯨꯝ ꯑꯥꯔꯠꯀꯤ ꯂꯝꯁꯦ ꯑꯗꯨꯝ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯃꯛꯅ ꯍꯥꯏꯗꯤ ꯌꯥꯎꯅꯤ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯒꯤꯗꯤ ꯂꯩꯔꯛꯇꯦ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ ꯀꯣꯂꯦꯖ ꯇꯝꯕ ꯍꯧꯔꯛꯄꯁꯦ ꯑꯗꯒꯤ ꯗꯥꯒꯦꯅꯟꯁꯦ ꯊꯦꯡꯅꯈꯤꯕꯅꯦ ꯑꯗꯨꯗꯒꯤ ꯗꯥꯒꯦꯅꯟꯅ ꯆꯍꯤ 1.5 yearsꯃꯨꯛ ꯍꯥꯏꯗꯤ ꯗꯥꯒꯦꯅꯟꯒꯤ ꯃꯇꯨꯡꯗ ꯅꯝꯕ ꯁꯨꯇꯤꯡ ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯇꯝꯕ ꯑꯣꯏꯅ ꯀꯩꯅꯣ ꯆꯠꯂꯦ ꯑꯗꯨꯒ ꯒ꯭ꯌꯥꯅꯟ ꯕ꯭ꯌꯨꯇꯤ ꯗꯤꯖꯥꯏꯅꯤꯡ ꯑꯦꯀꯥꯗꯃꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯁꯤꯗ ꯁ꯭ꯇꯨꯗꯦꯟ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯅꯝꯃꯤꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕ ꯑꯣ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯕꯩ ꯃꯇꯨꯡꯗꯅꯤꯅꯦ ꯁꯨꯝꯕ ꯌꯥꯎꯔꯛꯏꯁꯦ ꯍꯣꯏ 1.5 yearsꯃꯨꯛ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯍꯥꯏꯗꯤ ꯑꯉꯥꯡꯋꯥꯏꯗꯒꯤ ꯗ꯭ꯔꯃꯥ ꯌꯥꯎꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯝꯕꯗꯤ ꯇꯧꯔꯛꯇꯦ ꯑꯗꯣ ꯑꯩꯈꯣই ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯪꯖꯔꯛꯀꯦꯕꯀꯣ ꯌꯥꯏ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯁ꯭ꯇꯦꯇꯁꯇ ꯂꯩꯕꯤꯒꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯤꯡꯒꯜꯅꯤ ꯑꯣ ꯑꯗꯨꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯍꯦꯟꯅ ꯊꯣꯝꯖꯤꯜꯂꯛ ꯇꯥꯔꯦꯅꯦ ꯃꯈꯥꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯀꯩꯀꯩ ꯂꯩꯒꯦ ꯃꯈꯥꯁꯦ ꯑꯩꯈꯣꯏ ꯁꯤ ꯋꯦꯕ ꯁꯦꯔꯤꯁ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯟ ꯍꯥꯏꯅ ꯀꯔꯤ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟꯗꯣ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟ ꯐꯤꯂꯝ ꯅꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯔꯤꯂꯤꯁ ꯇꯧꯅꯕ ꯁꯤꯁꯇꯦꯝ ꯍꯥꯞꯄ ꯂꯣꯏꯔꯒ ꯂꯣꯛꯗꯥꯎꯟ ꯂꯩꯈꯤꯕꯗꯒꯤ ꯊꯤꯡꯊꯔꯦ ꯑꯗꯣ ꯂꯣꯛꯗꯥꯎꯟ ꯂꯣꯏꯔꯒꯗꯤ ꯔꯤꯂꯤꯁ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤ ꯌꯥꯝ ꯇꯥꯟ ꯆꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯈꯤꯇꯪ ꯍꯪꯖꯍꯧꯔꯒꯦ ꯍꯥꯏꯗꯤ ꯁꯨꯝ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟꯁꯤꯗꯗꯤ ꯃꯥꯂꯪꯕꯁꯦ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯕ ꯁꯥꯗꯣꯏꯔꯥ ꯑꯗꯨꯝ ꯈꯔ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟꯗꯨꯗꯤ ꯈꯔ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯑꯃ ꯁꯥꯔꯛꯑꯦ ꯁꯤ ꯏꯍꯨꯜꯒ ꯑꯗꯨꯝ ꯈꯔ ꯒꯦꯞ ꯂꯩꯅꯔꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯐꯧ ꯁꯥꯔꯝꯃꯒ ꯁꯨꯃꯥꯏꯅ ꯔꯣꯜ ꯗꯥꯏꯔꯦꯛ ꯆꯦꯟꯖ ꯈꯪꯂꯥꯛ ꯂꯥꯛꯄꯁꯦ ꯁꯤꯗꯗꯤ ꯏꯁꯥꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯆꯦꯟꯖ ꯂꯥꯛꯄꯅꯤꯅ ꯈꯤꯇꯪꯕꯨꯗꯤ ꯏꯁꯥꯗ ꯀꯝꯐꯔꯇꯦꯕꯜ ꯑꯣꯏꯗꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯥꯔꯇꯤꯁ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ
ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯗ ꯆꯪꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤꯅ ꯑꯗꯨꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣꯗꯤ ꯑꯣꯏꯈꯤꯗꯦ ꯍꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯦꯡꯅꯕꯗꯣ ꯑꯥ ꯑꯗꯨꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨꯒ ꯃꯦꯆ꯭ꯌꯨꯔ ꯆꯍꯤꯗꯨꯗ ꯂꯩꯅꯕꯗꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯐꯤꯂꯝ ꯑꯣꯏꯅ ꯁꯤꯁꯦ ꯗꯥꯏꯔꯦꯛ ꯊꯣꯛꯂꯛꯀꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯋꯦꯕ ꯁꯦꯔꯤꯁꯀꯨꯝꯕ ꯑꯣꯏꯖꯥꯠꯂꯣ ꯋꯦꯕ ꯁꯦꯔꯤꯁ ꯅꯠꯇꯦ ꯁꯤꯗꯤ ꯐꯤꯂꯝꯅꯤ ꯐꯤꯆꯔ ꯐꯤꯂꯝ ꯉꯥꯏꯔꯦ ꯑꯩ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯎꯈ꯭ꯔꯦꯕꯀꯣ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟꯁꯦ ꯑꯗ ꯏꯁꯩ ꯑꯃꯁꯨ ꯀꯩꯅꯣ ꯊꯣꯏꯕꯤꯒ ꯇꯧꯕ ꯏꯁꯩ ꯑꯃꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯉꯥꯏꯔꯝꯒꯅꯤ ꯏꯁꯩꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯕ ꯍꯣꯏ ꯑꯗꯨꯒꯤ ꯏꯁꯩꯗꯨꯁꯨ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦ ꯇꯧꯔꯛꯈ꯭ꯔꯦ ꯍꯣꯏ ꯏꯁꯩꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ ꯑꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯁꯤꯒꯤ ꯑꯥꯔꯠꯀꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯃꯈꯥ ꯇꯥꯅ ꯆꯠꯄꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯑꯗꯨꯝ ꯆꯠꯈꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯍꯣꯏ ꯑꯗꯨ ꯆꯠꯄꯁꯨ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯂꯥꯛꯄꯁꯤꯡꯗꯁꯨ ꯉꯝꯃꯤ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯍꯦꯟꯅ ꯐꯪꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒꯦ ꯍꯣꯏ 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 ꯃꯌꯥꯝ ꯀꯣꯂꯦꯖꯇ ꯊꯦꯡꯅꯕ ꯌꯥꯔꯗꯤ ꯉꯥꯛꯇꯪ ꯊꯦꯡꯅꯃꯤꯟꯅꯁꯦ ꯍꯣꯏ ꯊꯦꯡꯅꯁꯦ ꯅꯣꯡꯃ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗ ꯅꯣꯡꯃ ꯐꯖꯅ ꯊꯦꯡꯅꯁꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯁꯨ ꯅꯦꯇꯤꯚ ꯃꯅꯤꯄꯨꯔꯕꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯍꯣꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯇꯥꯎ ꯀꯩꯅꯣ ꯄꯥꯟꯊꯣꯏꯕꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯑꯩꯁꯦ ꯏꯇꯥꯎꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯕ ꯑꯃ ꯑꯣꯏꯁꯅꯨ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯩꯁꯦ ꯃꯥꯂꯪꯕꯒ ꯌꯥꯝ ꯊꯦꯡꯅꯖꯅꯤꯡꯕꯅꯦ ꯍꯥꯟꯅꯗꯒꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟꯁꯦ ꯂꯣꯏꯔꯒ ꯀꯣꯂꯦꯖ ꯀꯥꯕꯗ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯌꯥꯏ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯀꯩꯅꯣꯗꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯣ ꯑꯥꯎ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯈꯔ ꯌꯦꯡꯈ꯭ꯔꯦꯕꯀꯣ ꯍꯣꯏ ꯑꯗꯨꯝ ꯏꯇꯥꯎꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯏꯇꯥꯎ ꯏꯇꯥꯎꯅ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯉꯔꯥꯡ ꯍꯥꯏꯔꯛꯄ ꯀꯥꯟꯗꯀꯣ ꯑꯥꯎ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯌꯦꯡꯈꯤꯕ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕꯒꯤ ꯉꯛꯑꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯒ꯭ꯔꯦꯁꯤꯅ ꯄꯤꯔꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯒꯤꯗꯤ ꯀꯣꯂꯦꯖ ꯄꯨꯟꯕꯅꯤꯅ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤꯅ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯑꯩꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯁꯦ ꯃꯥꯂꯪꯕꯒ ꯑꯍꯥꯟꯕ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯍꯣꯏ ꯃꯥꯂꯪꯕꯒꯤ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯇꯣ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃ ꯃꯥꯂꯪꯕꯗ ꯄꯤꯈꯤꯗꯅ ꯍꯣꯏ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯥꯂꯪꯕꯗꯒꯤ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯁꯥꯕ ꯍꯧꯅꯤꯡꯕ ꯑꯗꯨꯒꯤ ꯃꯥꯂꯪꯕꯗꯒꯤ ꯍꯣꯏ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤꯗ ꯃꯊꯪ ꯍꯧꯔꯛꯀꯦꯅ ꯍꯣꯏ ꯌꯥꯏ ꯃꯊꯪ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯑꯝꯇꯪ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯌꯥꯏ ꯏꯇꯥꯎ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯊꯝꯃꯒꯦ ꯍꯣꯏ ꯑꯗꯨꯝ ꯊꯝꯖꯔꯦ ꯀꯣꯟꯅ ꯍꯣꯏ ꯀꯣꯟꯅ ꯐꯖꯅ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯕꯥꯏ ꯊꯝꯖꯔꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯍꯥꯏꯗꯤ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯝꯇ ꯂꯩꯇꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩ ꯅꯝꯖꯔꯛꯄꯅꯦ ꯑꯗꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯣ ꯑꯩꯅ ꯁꯣꯏꯔꯒꯁꯨ ꯑꯗꯣ ꯃꯥꯂꯪꯕꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯃ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯣ ꯑꯩꯅ ꯍꯪꯉꯣꯏꯗꯧꯕ ꯍꯪꯖꯤꯟꯈꯤꯕ ꯑꯗꯒꯤ ꯍꯪꯗꯧꯕꯅ ꯍꯪꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯦꯟꯖꯟꯈꯤꯕꯁꯨ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯣꯏꯔꯁꯨ ꯉꯥꯛꯄꯤꯌꯣ ꯑꯩ ꯑꯍꯥꯟꯕꯅꯤꯅ ꯀꯌా ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯖꯗꯦ ꯑꯗꯨꯒ ꯃꯥꯂꯪꯕꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕꯁꯦ ꯃꯥꯂꯪꯕꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯁꯤꯗꯒꯤ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯕꯗꯒꯤ ꯍꯦꯟꯅ ꯈꯪꯂꯛꯇꯅ ꯄꯨꯟꯁꯤꯗ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ